Masi Exploring Knowledge YouTube channel asina ahanbo ina miyamgidamagta pujarakli malem pummana khorangna ngainariba Euro Cup football tournament asigi matangda lakliba June gi tang 13 digi horaga July gi tang 13 fauba Europe ki tongan tonganba city 13 da country 13 na saruk yaduna 13 suba edition UEFA European Championship samlapna Euro Cup 2020 panthok Haiba tournament asi Union of European Football Association UEFA gi makhada Europe continental laiba country singna saruk yaba tournament ni tournament asi tasembagidi haukiba sahi 2020 da pangthokani tawramani adubu malem sinba thungna second piriba COVID-19 taina asina maram oraga yekhokhibani tournament asi FIFA World Cup football tournament ki hek mathangda malem gi miyamna yengnaba football tournament makal amani Tournament asigi samlappa history khara thamjari ahanbo oina pan European football tournament ama tongnabuidamak France Football Federation gi Secretary General Henry Delaunay na 1927 da haudurakhi adubu mahaki wakhalon adu mahakna lekhidraba matung 1958 tagi tournament adu sinba hauki ahanbo oina 1958 ta country tara na saruk yaduna qualifying round sanaduna ahanbo edition oina 1960 da country mari haidi Czechoslovakia France Soviet Union amasung Yugoslavia na saruk yaduna France da pangthokhi tournament adu da Soviet Union amadi Yugoslavia final da thengnakhi Soviet Union na Yugoslavia bu 1-0 da maithibu piduna tournament asigi ahanbo winner oiba ngauki Hourakhibagi tournament asigi maming European Nations Cup haina kaurami 1968 tagi UEFA Euro haina khanaba hukhi tournament asigi wakhalon hugukhiba Delaunay bu ikai khunaba utpa oina tournament asigi winner da piba trophy adu mahaki maming da thonki trophy adugi maning thangba sarukta nupa macha amana ball khapagi saktam yauri amasung nomang thangba saruktana Championship di Europe amadi Cop Henry Delaunay haina wahai oina thai 2008 ta trophy adubu anauba mawongda hanadagi tafatpa matamga tunaraba modern trophy ama nauna semki anauba trophy adu silvana tharaga 60 cm wangi amasung arumana 8 kg ni tournament asibu winner oiba team haidi country adugi maming trophy asigi maning thangba sarukta hakkani Matung tarakpada tournament asigi team marina saruk yaraga pangthoklamba adu 1980 gi taruk suba edition dagi di team nipanda hengalakhi masigi matung sahi 13 ki matungda haidi 1996 ta team 13 ta amuk hengalakhi aroibo oina 2016 da France ta pangthokhiba Euro Cup 2016 da team 13 da hengalakhi Hojik Pawda tournament asi Hourakhibagi Germany na final tarulak changduna champion ahumlak oikhi amadi Spain na final marirak changduna champion ahumlak oiduna Spain amadi Germany anina tournament asigi khwadagi mai pakpa team oiri atopa tournament asibu champion oikhaba team singdi France anirak champion oikhre Czechoslovakia Portugal Denmark Greece Italy Netherlands amadi Soviet Union hariba country sing asi champion amulak oikhaba country singni loinana tournament asigi hojik phawda Portugal gi Cristiano Ronaldo amadi France gi Michel Platini na goal mapan chanduna tournament asida goal khwaidagi chanba footballer oiri 2021 gi June gi tarik 13 dagi hawgadoriba Euro 2020 asi UEFA gi makhada laiba country 63 na saruk yaduna qualifying round sanaraba matung team 13 na qualify oiduna Euro 2020 asida group taruk khaidoktuna amaga lamba tonnagadori group amamamdagi group winner amadi group runners up khangalaga group khudingi third taba taruk ki manungda hena phaba mari khangalaga punna team ta tarukna knockout stage ta amuk sanagadabani punna match 68 sananabagi damak punamak sem saba loikhre kanana champion oigadage haibadu mayam punna ngai